Iran cluster bomb yawba missile kamarum kapsalakre. Iran amade Israel ki marakta sona riba lal nongmagi kankalakpaga lunana. Israel da cluster bomb yawba missile kamarum Iran kapsalakre haina. Agency ki pawa mana hairi lebak asi ki land cluster bomb sejanaba handakna ahan mani. Hiramasi ki matang da Israeli military na hai. Charakna mile mari kilometer taret wangba mafamda missile gi warhead hangdolaga maduda yawba cluster bomb sing thadarakhe bani. Hojik phawbagi oina Iran gi attack aduda misi mina yawbagi paw phangdri Prime Minister Benjamin Netanyahu na Iran na hospital da attack chatharkhebagi matang da matik saba pawkhum piduna laman khumnaba thorang lokhat le haina mamang da lauthokpa laikhrabani haina pawasina makhatari makhataba pawda Iran ki nuclear site sing da target tawgani US ki ayaba ngairoi Israel na hairi Iran amasung Israel ni ki marakta hojik soknariba lal asida Russia ki maikai dagi Israel na Iran ki nuclear site sing da target tawdanaba akanbo warning pirakhrabasу Israel ki maikai dagi lan asida Iran ki nuclear site sing amata khaktana target tawgani hairi masida US ki ayaba ngaiba natraga lawbagi mathau tade haina Israel ki Prime Minister Netanyahu na phongdokhre marak asida China ki maikai dagi US na lan asida yausin danaba akanba warning tawkhre Russia ki maikai dagi phongdrok libana Israel na Iran ki nuclear site sing da attack toba sina karigumba nuclear reactor sing adu leak orakpa tarabadi maduda soba misi mina thokani Gulf country asi disaster ama orakpa yai haina phongdok laduna Israel da nuclear site sing attack tawdana ba akanba warning pikibani Adumoinamak Israel ki Prime Minister Netanyahu ki maikai dagiti Israel ki air strike amasung missile strike ase Iran ki nuclear site yauna military installation amasung missile installation sing da target tawgani civilian sing target tawgi wafam leiti hana phongdokhre Israel Prime Minister asina makhatan hairibana lal asida Israel na pamliba pandam adu phangnaba chapchana honagani Israel ki maikai dagi tawba ngamba sing adu chapchana tawgani nuclear facilities sing amata khaktana target tawgani Israel gi maikai dagi United States ka punna Iran ge mathakta offensive chathabagi wafam hojik phawbagi leite lal asida US na yawba masung yawdabagi wafam adu makhoina lepchagadabani Israel gi yaifanabagi damakta tawba yabasing adu tawgani masida US gi ayaba lobagi mathau tade hairi Iran gi Supreme Commander Ayatollah Ali Khamenei asi hat manatraga topa option amata leite mahak halaba khaktada Middle East ta santi purakadabani hairi lalasi gi matang dadi nungti numit khudingi US President ga paw phaunei US ke President Donald Trump gi maikai dagi Israel gi self defense ki right masak khangnabagi damakta thagali marak asida Russia gi maikai dagi US ta Israel na hojik Iran da chathariba lalasida makhal amatagi military action sing yaudana ba akanba warning tawkre Moscow asi Iran ga khwaidagi naknaba Alaina mani Laibak ani ansi gi marakta anakpa military cooperation laiba galuna na tha khara gi mamang dagi hauna strategic partnership oina thabak tawduna lakibani adumoinamak Russia gi maikai dagi hojik phawbagi oina Iran da military support amata piba laitri hairi US President Donald Trump na haukiba juntra nipan da Israel na hojik Iran gi mathakta chathariba air strike asida US yausinaba khanari haina phongdokhiba adugi matangda Russia gi maikai dagi hairibana karigumba lal asida US na saruk yaminaduna military action asida yausin giba tarabadi lal asi hena pakthok chawthorok pada natana khodong thinangai oiba pibam sing hengalakani aduna lal asida US na yausil loidabani haina warning tawkhi Adumoinamak US ki maikai dagi Russia ki warning asida karimata thausadana Israel bo Iran ki attack asida gi ngak senaba Middle East ta leramba military aircraft amasung warship kya Israel gi mayanak na thaujinkre US ki maikai dagi bunker booster bomb season aduna Iran gi lainung da foot sahum lom lutharaga missile city da target torokpa yabagi pibamsu hojik phawbagi oina lairi adubu chapchana US ki maikai dagi wafam asi ki matang da chapchana phongdoktri adubu Israel gi maikai dagi di kg lising kunthra lumba bunker booster asi pinaba US ta hojik su yamna kana takna duna lairibani Indian ngairoi ama chapchaba maram khangtana Canada da sikre Canada gi Calgary University da tambi Tanya Tyagi kobi India gi nupi ngairoi ama chapchaba maram khangdaba mawong da sikre hiramasi gi matang da Indian consulate na laikhidraba gi imung manung da mathau taba tengwang pumnamak pigani haina
ꯂꯥꯎꯊꯣꯛꯈꯤ ꯃꯍꯩꯔꯣꯏ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯁꯤꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯦ ꯖꯨꯟ 12ꯗ ꯂꯟꯗꯟꯒꯤ ꯒꯦꯠꯋꯤꯛ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯄꯥꯏꯒꯗꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯕꯣꯌꯤꯡ ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯑꯃ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯆꯥꯡ 35% ꯔꯣꯝ ꯍꯟꯊꯔꯛꯂꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯕ꯭ꯂꯨ ꯁ꯭ꯇꯥꯔ ꯑꯦꯌꯔ ꯇ꯭ꯔꯥꯚꯦꯜ ꯁꯔꯚꯤꯁꯦꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯅꯧꯅ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯦ ꯕꯣꯌꯤꯡ ꯗ꯭ꯔꯤꯝꯂꯥꯏꯅꯔ ꯇꯣꯡꯕꯗ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯃꯤꯌꯥꯝꯅ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄꯅꯤ ꯍꯥꯏꯔꯤ